Good morning. Handak Haftagi card की message हाइपेट येंगमिनरसेको अदो हंदक हफ्तागी कार्ड रीडिंग से अहाबदा पेंडुलम येंगसे पेंडुलम की मतुंगदा हाइडी कार्ड की message हाइपेट येंगसेको अदो सिदा पेंडुलम से अखोय केनोमा सुम खनसेको केनोमा खल्ला मतुंगदा आइना खलिबा पोतसे ओइनी और ओइरोइ करी लाके खोतके हाइबदो अदुमाइन तौरगा येंगसेको अदो ngasiगी आइना खलिबसेको मागी आंसर से नो तादो मालुरबने अहमद हाइडी चांसेस खतंग लेबे पॉजिटिवली येस हैना लाइको सिलाइसेको आइना खलिबा आइना निंगियो पोतसे फेब्रुअरी और सितंबर गुंबा नुमिता हाइरगने निंगथौकाबगा सगोनसेनगा कइगा दुमाइन तारेको अदो सिदा लेरेको पेंडुलम की एनर्जीस ना अदुगा कार्ड की मैसेज हाइपे येंगासेको हफ्तागी ओइना करी गाइडेंस लाके हाइबदो अदो हंदक की हफ्तागी कार्ड रीडिंग से आई ग्रुप अनी थोकना खाइदोकेको हाइदी अइना क्रिस्टल्स अनी खक्सिदा पाइ लेजेको अमना एमेथिस लेरे अमना सिट्रिन लेरेको अनी सी मनुंगदा अमा चूज तौसेको खरा हेना अइंगोंदा अट्रैक्ट तौबा अइना येंग मतम हेक पामबदो ओइ हंगापान से नत्रगा हाइदी कितंग मैखेत मचू हाइपेट चंगलप तौबसे अनी सी मनुंगसिदा अमा अदुमाइन तौरको अदो अहामबदा अखोइगी सिट्रिन से येंगासेको हाइदी सिट्रिन खनबंगै गी ओइना ग्रुप 1 की सिट्रिन खनबंगै गी ओइना हंदक की हफ्ता से करी मैसेज लाके करी एनर्जी लाके हाइबदो अदुदो येंगमिनरसेको लेरे अखोय कार्ड मैम से को तौगदबा तौरोइदबा अदगी लाकदोरिबा सुगुम मैम से दुमाइन तौर हाइपेट येंगसे को यामना होटनागदब मतमनेको हाइदी होटनाबियो हंदकी हफ्तासे मीना करी हाइरी करी ngangi khotli adumba mayam kem tagano ko haidi yengjenba khochanba adum yamna yamba oina ko haidi kalakpa yengjenba mi yam leibodo aigi damakta adumaina gumba lei ko selai se haidi kalakpa yengjenba khotpa mi yamna lei engonda akoibagi surrounding yam phatte ko akoibagi surrounding yam phatte energies yam negative oi ko adubu isha sida leina ko aidi tawdaba yade aidi hotnadaba yade ko ten adumaina tawraga leijari basi leina ko duna hotnabiyo aina hotna matamda definitely mai pa kani ko sida aduga guidance follow तौरगा तौबीबा अमना गाइडेंस फॉलो तौबा हाइबगी आथ्रदी कइनो हाइ कांसिदा ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯔꯣ ꯏꯃꯥ ꯏꯄꯥ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯕ ꯉꯥꯡꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯇꯥꯔꯒꯨꯝꯕ ꯇꯧꯕꯤꯌꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯌꯥꯗꯦꯀꯣ ꯌꯥꯝꯅ ꯌꯥꯡꯖꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩ ꯏꯁꯥꯁꯤꯗ ꯈꯔ ꯂꯩꯅꯣ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯌꯥꯝ ꯊꯨꯅ ꯄꯣꯠꯁꯦ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯦꯛ ꯇꯧꯋꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯕ꯭ꯔꯦꯛ ꯐꯥꯕ ꯑꯃ ꯀꯩ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯁꯤꯗ ꯊꯕꯛ ꯈꯔ ꯑꯃꯗꯅ ꯈꯔ ꯗꯤꯂꯦ ꯑꯣꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯀꯩꯝ ꯈꯟꯕꯤꯒꯅꯨ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯂꯥꯛꯆꯖꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯄꯥꯝꯃꯦꯅ ꯗꯛꯂꯥꯎ ꯂꯥꯛꯀꯗꯕ ꯅꯠꯇꯦꯀꯣ ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤꯕ ꯑꯩꯅ ꯍꯣꯠꯅꯔꯤꯕꯅꯤꯅ ꯍꯥꯏꯗꯤ ꯑꯜꯇꯤꯃꯦꯠꯂꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯔꯤꯖꯜꯠ ꯔꯤꯋꯥꯔꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ ꯈꯔ ꯑꯃꯗꯅ ꯀꯩ ꯀꯩꯅꯣ ꯈꯔ ꯈꯜꯂꯒ ꯂꯩꯀꯣ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯣꯠꯇꯣꯛꯀꯦꯅ ꯈꯜꯂꯒ ꯑꯗꯨ ꯈꯜꯂꯒ ꯂꯩꯕꯤꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯄꯥꯡꯊꯣꯛꯄꯤꯌꯣ ꯇꯧꯕꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯤꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯈꯟꯗꯪ ꯈꯜꯂꯒ ꯂꯩꯇꯕꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇ꯭ꯔꯤꯟ ꯈꯟꯕꯉꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯃꯊꯪꯒꯤ ꯑꯦꯃꯦꯊꯤꯁ ꯆꯨꯁ ꯇꯧꯕꯉꯩꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯦꯃꯦꯊꯤꯁꯀꯤꯀꯣ ꯃꯊꯪꯒꯤꯁꯤꯅ amethyst की crystals खनबंगै की को amethyst की crystals खनबंगै से हक्चांगुंबा खतंग नुंगाइतब खोतब दुमाइना खरा फील तौगनिको यारिंगे केयर लौबीबा चाबा थक्पदो ओइरो अमदा ओइरो को सुगुंबा मयामसे अदुगा वाखनजु हेना पंखनदा खंजनबगी दुमाइना सु तौवेको हादि खंजनगनो याम कायना ओवरथिंक कुंबा तौबदो ओवरथिंक स्ट्रेस अननेसेसरी स्ट्रेस कुंबा कईगुंबा लौबो खोपा दुमाइन तौरगा लेको खरा अदुगा खरा अमदना अमुक कमाइन तौगे हादि मतेंग नि खंगदे नत्रा कानाबा खोपदि दुम लाकनिको हंदकी हप्तासे कानाबा खोपा लाकनि प्रॉब्लम्स गुंबा लेरमगा जो ngसाइगी आइगी लेरिबा प्रॉब्लम मयामसे लोइशनबा ओइना ओइबदो लोइशनबा ओइना ओइबा हादि स्पिरिचुअल ओयो हादि लाई निंगबा खोटपा सुगुंबा मयामसे खतंग हाय तारे वाइसि याम निंगनदे खोटकनदे हायरगदि खितंग मतम काइथोगे ꯏꯁꯣꯔꯒꯤꯗꯃꯛꯇ ꯗꯨꯞ ꯑꯃ ꯀꯔꯤ ꯑꯃ ꯊꯥꯕꯤꯕ ꯈꯣꯠꯄꯤꯕ ꯑꯩꯁꯦ ꯍꯣꯁꯇꯦꯜꯗ ꯂꯩꯌꯦ ꯄꯤꯖꯤꯗ ꯂꯩꯌꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯒꯁꯨꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯍꯥꯏꯗꯤ ꯁꯝꯖꯟꯕꯤ ꯈꯣꯠꯆꯟꯕꯤꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯧꯗꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯈꯔ ꯑꯃꯇ ꯂꯩꯅꯀꯣ ꯑꯩꯅ ꯃꯌꯥꯝ ꯑꯃꯗꯤ ꯇꯧꯋꯦ ꯇꯥꯔꯁꯨ ꯍꯥꯏꯗꯤ ꯀꯅꯥꯝꯇꯅ ꯑꯩꯁꯦ ꯃꯅꯥ ꯊꯥꯕꯤꯗꯦ ꯈꯣꯠꯄꯤꯗꯦ ꯀꯥꯏꯅ ꯈꯟꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯂꯩꯅꯀꯣ
ꯀꯩꯝ ꯈꯟꯒꯅꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯅꯣꯝꯐꯝ ꯊꯣꯛꯄ ꯐꯖꯅ ꯅꯣꯝꯃꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯍꯥꯏꯗꯤ ꯔꯤꯖꯜ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯂꯥꯛꯇꯦ ꯈꯣꯠꯇꯦꯅ ꯈꯜꯂꯁꯦ ꯍꯥꯏꯗꯤ ꯔꯤꯖꯜ ꯂꯥꯛꯇꯦ ꯈꯜꯂꯁꯦ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯃꯤꯁꯤꯡꯁꯤꯅ ꯀꯩꯝꯇ ꯊꯥꯅꯕꯤꯅꯦ ꯈꯣꯠꯅꯕꯤꯅꯦꯅ ꯈꯜꯂꯁꯦꯕ ꯑꯇꯥꯔꯒꯁꯨ ꯂꯩꯅꯀꯣ ꯃꯇꯝ ꯑꯃ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯁꯥ ꯃꯊꯟꯇ ꯂꯣꯏꯅ ꯈꯪꯖꯒꯅꯦꯕ ꯍꯥꯏꯗꯤ ꯑꯩꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯤꯉꯣꯟꯗ ꯄ꯭ꯔꯨꯐ ꯇꯧꯅꯤꯡꯉꯥꯏ ꯀꯩ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯥರಿꯐꯤꯀꯦꯁꯟ ꯄꯤꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ ꯁꯤꯗ ꯌꯥꯝ ꯁꯦꯡꯅꯀꯣ ꯑꯗꯨꯅ ꯀꯩ ꯇꯧꯕ ꯇꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯆꯥꯛꯆꯪꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕꯤꯕ ꯍꯥꯏꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯅꯤꯡꯗ ꯀꯔꯤ ꯍꯥꯏꯔꯤ ꯑꯩ ꯑꯋꯥꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯤꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤ ꯑꯕꯣꯏꯗ ꯏꯒꯅꯣꯔ ꯇꯧ ꯍꯥꯏꯕꯅꯦꯕ ꯇꯥꯔꯨꯅꯣ ꯇꯥꯁꯟꯅꯔꯨꯅꯣ ꯍꯥꯏꯔꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯤꯔꯤꯌꯁꯂꯤ ꯂꯧꯁꯟꯗꯕ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯊꯧꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯕ ꯁꯤꯗ ꯃꯌꯥꯝꯁꯤꯅ ꯅꯪ ꯇꯧꯗꯣ ꯑꯣꯏꯔꯣꯏ ꯈꯣꯠꯂꯣꯏ ꯍꯥꯏꯗꯨꯁꯨ ꯍꯥꯏꯔꯛꯑꯦ ꯈꯣꯠꯂꯦꯅꯁꯨ ꯈꯜꯂꯁꯦꯕ ꯍꯥꯏꯖꯁꯅꯣꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯍꯥꯏꯖꯁꯅꯣ ꯑꯩꯅ ꯏꯁꯥꯗꯗꯤ ꯊꯥꯖꯕꯗꯤ ꯊꯝꯃꯤꯅ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯐꯨꯜꯂꯤ ꯐꯣꯀꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯕꯤꯕꯀꯣ ꯑꯗꯣ ꯏꯁꯣꯔ ꯅꯤꯡꯕꯤꯌꯣ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯒꯥꯏꯗꯦꯟꯁ ꯑꯣꯜꯋꯦꯁ ꯐꯣꯂꯣ ꯇꯧꯑꯣꯅ ꯍꯥꯏꯀꯣ ꯁꯤ ꯂꯥꯏꯁꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯒꯤ ꯑꯣꯏꯅ ꯇꯦꯔꯣ ꯀꯥꯔꯗ ꯔꯤꯗꯤꯡ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ